ꯑꯩꯈꯣꯏꯗꯨꯗ ꯑꯇꯝꯅꯅ ꯑꯩꯈꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯒ ꯑꯥꯎꯠ ꯇꯧꯏ ꯍꯥꯏꯕ ꯅꯠꯇꯦ ꯁꯤꯗꯁꯨ ꯁꯤꯒꯤ ꯃꯅꯨꯡꯁꯤꯁꯨ ꯑꯗꯨꯒ ꯀꯣ ꯑꯩꯅ ꯍꯥꯏꯁꯤꯗꯤ ꯅꯣꯏ ꯗꯛ ꯊꯤꯡꯁꯤꯁꯦ ꯖꯤꯕꯨ ꯅꯣꯏ ꯌꯥꯗꯦꯕ ꯈꯟꯅꯔꯦ ꯉꯁꯤ ꯗꯛ ꯍꯦꯛ ꯊꯤꯡꯕꯒꯤ ꯍꯧꯔꯗꯤ ꯈꯟꯅꯒꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒꯤ ꯃꯔꯝꯗꯣ ꯀꯧꯇꯥ ꯍꯧꯗꯣꯛꯄꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯍꯥꯟ ꯍꯥꯜꯂꯤꯃꯤꯅ ꯁꯥꯔꯦ ꯑꯩꯈꯣꯏ ꯅꯣꯏꯅ ꯗꯛ ꯐꯥꯈꯤꯕꯗꯣ ꯄꯨꯊꯣꯔꯛꯎꯅꯦ ꯀꯌꯥꯝ ꯆꯥꯎꯕꯗ ꯐꯥꯈ꯭ꯔꯦ ꯔꯦꯀꯣꯔꯗ ꯄꯨꯊꯣꯔꯛꯑꯣ ꯒꯨꯋꯥꯍꯥꯇꯤꯗ ꯐꯥꯔꯦꯌꯦ ꯀꯧꯇꯥ ꯃꯆꯥ ꯑꯗꯩ ꯑꯗꯨꯗ ꯐꯥꯔꯦꯌꯦ ꯀꯧꯇꯥꯒꯤ ꯗꯛ ꯍꯦꯛ ꯐꯥꯕꯗ ꯀꯧꯇꯥ ꯈꯛꯇ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯁꯤ ꯑꯩꯈꯣꯏ ꯏꯀꯥꯏꯗ꯭ꯔꯕ ꯑꯩꯁꯨ ꯃꯣꯏꯔꯥꯡ ꯑꯦꯝ ꯑꯦꯜ ꯑꯦꯅꯦ ꯏꯀꯥꯏꯔꯦꯕ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔ ꯑꯦꯝ ꯑꯦꯜ ꯑꯦꯅꯦꯅ ꯅꯣꯏ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯀꯔꯤꯝꯇ ꯅꯣꯏꯗ ꯆꯦꯟ ꯉꯝꯗꯦꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯣ ꯅꯣꯏ ꯏꯀꯥꯏꯗ꯭ꯔꯕ ꯑꯩꯈꯣꯏ ꯍꯥꯖꯤ ꯈꯣꯏꯒꯥꯁꯦ ꯕꯣꯝꯕꯦꯗ ꯆꯠꯇꯅ ꯄꯪꯀꯥꯗ ꯆꯠꯂꯦꯕ ꯍꯪꯉꯨꯔꯒꯗꯤ ꯀꯥꯏꯗꯩꯅꯣ ꯍꯪꯉꯤ ꯀꯧꯇꯥꯗꯩꯅꯦ ꯍꯥꯏꯇꯥꯔꯗꯤ ꯃꯤꯅ ꯇꯤꯟꯁꯤꯟꯅꯅꯦꯕ ꯗꯛ ꯐꯥ ꯈꯨꯗꯤꯡꯒꯤ ꯀꯧꯇꯥꯗꯩ ꯉꯥꯛꯇ ꯑꯣꯏꯌꯦꯕ ꯑꯩꯉꯣꯟ ꯑꯦꯅꯤ ꯖꯒꯥꯗ ꯐꯥꯕꯗ ꯀꯧꯇꯥ ꯑꯝꯇ ꯅꯠꯇꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯔꯣ ꯅꯣꯏ ꯀꯔꯤꯒꯤꯅꯣꯕ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩ ꯉꯝꯃꯤꯁꯦ ꯀꯩꯒꯤꯅꯣꯕ ꯅꯣꯏ ꯀꯧꯇꯥ ꯃꯌꯥꯝ ꯇꯨꯃꯤꯟ ꯂꯩꯁꯦ ꯀꯩꯒꯤꯅꯣꯕ ꯃꯔꯨ ꯑꯣꯏꯅ ꯅꯣꯏ ꯅꯍꯥꯁꯤꯡ ꯍꯧꯒꯗꯧꯅꯦ ꯅꯣꯏ ꯌꯨꯠꯅꯦꯗꯤ ꯍꯥꯏꯔꯒ ꯌꯨꯠꯀ ꯇꯤꯟꯖꯪꯕ ꯉꯥꯛꯇ ꯌꯨꯠ ꯑꯣꯏꯗꯤ ꯃꯔꯤꯜ ꯄꯥꯜꯂꯣ ꯅꯈꯣꯏꯒꯤ ꯇꯨꯡꯒꯤꯗꯃꯛꯇ ꯈꯜꯂꯒ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯈꯜꯂꯒ ꯅꯣꯏ ꯅꯔꯤꯜ ꯐꯔꯛꯑꯣ ꯅꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩ ꯁꯔꯀꯥꯔꯁꯦ ꯗꯛ ꯊꯤꯡꯅꯕ ꯍꯣꯠꯅꯕꯗ ꯅꯣꯏꯒꯤꯗꯃꯛꯇ ꯁꯔꯀꯥꯔꯁꯤꯅ ꯂꯦꯞꯄꯤꯑꯕ ꯁꯤꯗꯤ ꯕꯤꯔꯦꯟ ꯗꯛ ꯌꯥꯗꯕ ꯅꯨꯄꯥꯅꯦꯕ ꯃꯥꯅꯕꯣꯗ ꯁꯤ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯑꯝꯇ ꯇꯧꯔꯣꯏꯗꯕꯅꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯅꯣꯏ ꯅꯁꯥꯁꯦ ꯀꯧꯇꯥꯒꯤ ꯌꯨꯠꯁꯤꯡꯁꯦ ꯍꯧꯔꯛꯑꯣꯕ ꯅꯣꯏ ꯐꯖꯅ ꯂꯩꯕꯥꯛ ꯅꯤꯡꯉꯨ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯈꯜꯂꯣꯕ ꯃꯣꯏ ꯀꯨꯟꯒ ꯀꯤꯕꯅ ꯅꯣꯏ ꯂꯤꯁꯤꯡ ꯃꯌꯥꯝꯁꯦ ꯃꯥꯡꯍꯜꯂꯗ꯭ꯔꯕ ꯀꯧꯇꯥꯗ ꯌꯦꯡꯉꯣ ꯅꯍꯥꯔꯣꯜ ꯑꯍꯜꯂꯣꯜ ꯌꯥꯝꯗꯕꯗ ꯂꯤꯁꯤꯡ ꯀꯨꯟ ꯅꯤꯐꯨꯃꯨꯛ ꯂꯩꯔꯦ ꯂꯤꯁꯤꯡ ꯀꯨꯟꯊ꯭ꯔꯥꯃꯨꯛ ꯂꯩꯔꯦꯕ ꯃꯣꯏ ꯇꯔꯥ ꯀꯨꯟꯗꯨꯒꯤ ꯀꯔꯕꯥꯔꯒꯤꯗꯃꯛꯇ ꯅꯣꯏ ꯑꯗꯨꯝ ꯃꯣꯏ ꯃꯈꯥꯗ ꯂꯩꯒꯗ꯭ꯔꯕ ꯀꯔꯤꯒꯤꯅꯣꯕ ꯅꯣꯏꯅ ꯃꯣꯏ ꯑꯗꯨ ꯌꯥꯝ ꯀꯤꯔꯤꯗꯣ ꯀꯔꯤꯒꯤꯅꯣꯕ ꯅꯣꯏ ꯃꯌꯥꯝꯁꯤꯅ ꯀꯤꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯃꯤ ꯑꯃꯅꯤꯒ ꯒꯨꯟꯗꯥ ꯁꯥꯔꯒ ꯇꯧꯕ ꯌꯥꯔꯣꯏꯕ ꯍꯧꯖꯤꯛ ꯒꯨꯟꯗꯥꯁꯦ ꯃꯇꯝ ꯅꯠꯇꯦ ꯑꯗꯨ ꯃꯌꯥꯝꯁꯦ ꯋꯥꯈꯜ ꯈꯟꯁꯤ ꯑꯩꯈꯣꯏ ꯀꯧꯇꯥ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯀꯧꯇꯥꯒꯤꯗꯃꯛꯇ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯩ ꯃꯈꯜꯒꯤ ꯇꯧꯔꯝꯁꯦꯕ